ꯍꯥꯏꯅꯕ ꯂꯩ ꯃꯗꯨꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯀꯤꯕ ꯑꯃꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯑꯆꯨꯝꯕꯁꯨ ꯑꯣꯏ ꯑꯃꯗꯤ ꯁꯥꯁꯤꯟꯅꯕ ꯑꯃꯗꯤ ꯑꯣꯏꯗꯕꯁꯨ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯋꯥꯔꯤ ꯈꯛꯇ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯖꯤꯟꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯤ ꯈꯔ ꯑꯃꯅꯗꯤ ꯃꯍꯥꯛꯄꯨ ꯂꯥꯠꯄ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯣꯛꯅꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯇꯤ ꯃꯆꯥ ꯑꯃꯗ ꯅꯔꯁꯤꯡꯄꯨꯔ ꯔꯣꯗꯀꯤ ꯃꯅꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯅꯨꯡꯗꯥꯡꯗ ꯃꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯗꯁꯨ ꯃꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯤ ꯈꯛꯇ ꯎꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯈ꯭ꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯨꯁꯤꯜ ꯀꯧꯕ ꯀ꯭ꯔꯥꯏꯝ ꯖꯔꯅꯦꯂꯤꯁ ꯑꯃ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯖꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗ, "ꯁꯥꯔ, ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯑꯍꯨꯝꯁꯨꯕ ꯃꯔꯗꯔꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀ꯭ꯂꯨꯒꯗꯤ ꯐꯪꯕꯤꯔꯕ꯭ꯔꯥ?" "ꯐꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯅꯥꯃꯠꯇꯅ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯗ꯭ꯔꯤ." "ꯑꯣ, ꯑꯗꯨꯗꯤ ꯃꯤꯍꯥꯠꯄꯗꯨꯒꯤ ꯄꯦꯇꯔꯟꯗꯤ ꯈꯪꯕꯤꯔꯕ꯭ꯔꯥ?" "ꯍꯣꯏ, ꯃꯗꯨꯗꯤ ꯐꯪꯉꯦ꯫ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯝꯕꯗꯤ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯈꯤ꯫ ꯌꯦꯡꯉꯣ ꯃꯁꯤꯒꯤ CCTV ꯐꯨꯇꯦꯖ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ." ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯁꯤꯜꯅ CCTV ꯐꯨꯇꯦꯖ ꯀꯦꯃꯦꯔꯥ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ CCTVꯒꯤ ꯐꯨꯇꯦꯖ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯇꯥꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯤꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯒꯟꯗ ꯆꯣꯡꯈꯠꯈꯤ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯈꯤ꯫ ꯁꯨꯁꯤꯜ ꯌꯥꯝꯅ ꯉꯛꯅ CCTV ꯐꯨꯇꯦꯖ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ, "ꯅꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯊꯤꯔꯤꯕ ꯑꯗꯣ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛ ꯖꯤꯟ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛ ꯑꯗꯨ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛ ꯐꯨꯠ 2.5 ꯋꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯑꯗꯨꯗꯤ ꯃꯤ ꯑꯃꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯀꯜꯂꯤ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯗꯤ ꯁꯨꯁꯤꯜ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯈꯔ ꯃꯃꯥꯡꯗ ꯆꯪꯈꯠꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ, "ꯏꯕꯣꯛ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯔꯝꯗꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯑꯩꯒꯤ ꯃꯤꯡ ꯔꯤꯇꯤꯀꯥ ꯀꯧꯏ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯣꯏꯅ ꯊꯤꯔꯤꯕ ꯑꯗꯨ ꯍꯥꯏꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ." "ꯏꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ?" "ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯤꯡꯗꯒꯤꯗ ꯀꯧꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤꯁꯨ ꯃꯥꯟꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯃꯒꯤ ꯃꯈꯣꯜꯁꯨ ꯃꯥꯟꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯟ ꯑꯃꯗꯤ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯃꯤꯒꯤ ꯃꯃꯤ ꯆꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯑꯗꯨ ꯆꯥꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯒꯅꯤ." ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯕꯣꯛ, ꯅꯪ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥꯔꯤ ꯑꯗꯨ ꯁꯟꯗꯣꯛꯄꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯤꯕꯁꯦ ꯑꯣꯏꯗꯕ ꯋꯥ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯦ꯫ ꯅꯈꯣꯏꯁꯨ ꯃꯤ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕꯤꯈꯣ, ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯂꯕꯗꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯨꯅ." 21st ꯁꯦꯟꯆꯨꯔꯤ ꯑꯁꯤꯗ 18th ꯁꯦꯟꯆꯨꯔꯤꯒꯤ ꯋꯥ ꯉꯥꯡꯂꯤꯅꯦ ꯏꯕꯣꯛ ꯅꯪꯕꯣ꯫ ꯃꯌꯥꯝꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ ꯅꯣꯛꯅꯕ ꯇꯥꯔꯦ꯫ ꯃꯤꯍꯥꯠꯄ ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯒ ꯑꯣꯏꯗꯕ ꯋꯥꯔꯤ ꯁꯟꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ꯫
ꯑꯗꯨꯕꯨ ꯁꯨꯁꯤꯜꯗꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯨꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯕꯣꯛ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯑꯔꯥꯟꯕ ꯋꯥꯐꯝꯔꯥ ꯅꯠꯇ꯭ꯔꯒ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯊꯤꯒꯠꯀꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯤꯒꯠꯀꯅꯤ꯫ ꯁꯨꯁꯤꯜꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯍꯥꯛ ꯃꯝꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯟꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯂꯝꯕꯤ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯨꯁꯤꯜ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯁꯤꯜꯒꯤ ꯃꯤꯍꯨꯟ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯑꯩꯕꯨ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯌꯣ꯫ ꯁꯨꯁꯤꯜ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨ ꯏꯄꯩ ꯄꯩꯔꯝꯃꯤ꯫ ꯃꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯜꯂꯝꯃꯤ ꯑꯃꯗꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯩꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ꯫ ꯑꯉꯧꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯇꯞꯅ ꯅꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗꯒꯤ ꯆꯣꯡꯈꯠꯂꯛꯇꯨꯅ ꯁꯨꯁꯤꯜꯒꯤ ꯃꯊꯕꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯁꯤꯜꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯁꯨꯁꯤꯜ ꯂꯩꯃꯥꯏꯗ ꯑꯣꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯨ ꯊꯤꯡꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨ ꯐꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯁꯨꯁꯤꯜꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯁꯤꯜꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯤꯇꯤꯀꯥ ꯑꯕꯣꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯤ ꯃꯆꯥ ꯑꯗꯨ ꯌꯣꯠꯅ ꯁꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯤꯕꯅꯤ꯫ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒ ꯁꯨꯁꯤꯜꯅ ꯃꯈꯥꯎꯗ ꯌꯥꯎꯔꯤꯕ ꯆꯥꯕꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯃꯆꯥ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯁꯨꯁꯤꯜꯅ ꯆꯥꯕꯤ ꯑꯗꯨ ꯎꯠꯄꯒ ꯃꯤ ꯃꯆꯥ ꯑꯗꯨ ꯈꯔ ꯀꯤꯕꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯅꯤꯡꯗ ꯍꯟꯊꯈꯤ ꯑꯃꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯁꯤꯜꯒꯤ ꯃꯃꯤ ꯑꯗꯨꯁꯨ ꯃꯥꯡꯈꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯔꯤꯇꯤꯀꯥ ꯑꯕꯣꯛꯅ ꯃꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯌꯥꯝꯅ ꯋꯥꯅ ꯁꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯁꯤꯜ ꯊꯦꯡꯊꯕ ꯇꯧꯗꯅ ꯔꯤꯇꯤꯀꯥ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯏꯕꯨꯡꯉꯣ? ꯅꯪꯗꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯅꯦ꯫ ꯍꯧꯖꯤꯛ ꯅꯪꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯟꯕ ꯉꯝꯂꯔꯣꯏꯅꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯅ ꯃꯍꯥꯛꯄꯨ ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯕꯣꯛꯅ ꯃꯤ ꯃꯆꯥꯗꯨꯒꯤ ꯃꯔꯝꯗ ꯀꯔꯝꯍꯥꯏꯅ ꯈꯪꯂꯨꯔꯤꯕ? ꯑꯍꯟ ꯑꯣꯏꯔꯕ ꯑꯕꯣꯛ ꯔꯤꯇꯤꯀꯥꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄ ꯃꯇꯝꯗ ꯁꯨꯁꯤꯜ ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯤꯍꯜꯂꯒ ꯀꯣꯂꯣꯅꯤ ꯑꯁꯤꯕꯨ ꯍꯥꯡꯍꯟꯅꯕꯅꯤ ꯑꯃꯗꯤ ꯕꯤꯜꯗꯔꯁꯤꯡ ꯑꯁꯤꯗ ꯀꯔꯣꯔ ꯀꯔꯣꯔꯒꯤ ꯍꯤꯡꯈꯣꯜꯁꯤꯡ ꯑꯁꯤ ꯍꯣꯡꯅ ꯊꯥꯗꯣꯔꯛꯅꯕꯅꯤ ꯑꯃꯗꯤ ꯁꯨꯁꯤꯜꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯄ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯊꯧꯁꯤꯟꯅꯤ꯫ ꯃꯔꯝꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯄꯥꯝꯕꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯨꯅ ꯁꯟꯗꯣꯛꯅꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯕꯣꯛꯇꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯁꯤꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯁꯤꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯒꯤ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯦ, ꯃꯥꯡꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯨꯟ ꯑꯁꯤꯒꯤ ꯃꯣꯜꯕꯤ ꯑꯗꯨꯅ ꯊꯤꯒꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯗ꯭ꯔꯤꯉꯩꯗ, ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯥꯟꯅꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯒ ꯑꯃꯨꯛꯀ ꯃꯥꯌꯣꯛꯅꯅꯕ ꯂꯥꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯁꯤꯜ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯈꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 3 ꯇꯥꯔꯝꯃꯤ꯫
ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ ꯑꯃꯗꯤ ꯃꯝꯕꯁꯨ ꯌꯥꯝꯅ ꯃꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯏꯌꯥꯝꯕ ꯁꯨꯁꯤꯜ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯌꯨꯝꯗ ꯑꯃꯇ ꯊꯤꯟꯕꯤꯌꯣ ꯁꯨꯁꯤꯜ ꯃꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯅꯤ ꯃꯍꯥꯛ ꯃꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯔꯤꯇꯤꯀꯥ ꯑꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯁꯤꯟꯅꯕ ꯋꯥꯔꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯃꯤ ꯃꯆꯥꯒꯤ ꯄꯥꯔꯠ 2 ꯇꯥꯕ ꯀꯥꯎꯕꯤꯒꯅꯨ ꯐꯦꯁꯕꯨꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯦꯌꯔ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯌꯦꯡꯀꯣꯛꯄꯝ ꯂꯣꯌꯥꯉꯥꯟꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ